Lakhipuronline puthokchaba October gi tang 15 irai numit ki Khomjinba Pao tabirasi. Ahanbada maroiba Pao. Armed Forces ta nupi oibi singisu chawraba thodang lei haina Bharat ki ngaksel mantri Rajnath Singh na phongdokre. Kasar jila gi Bhaga Bazar Shiv Mandir da Covid ki chana kangron ngaktuna Durga Puja ira thorom pangthokre. Ngasi Bijaya Dasami nimit kamari lenana Silchar da numit jungba pung 12 dagi municipality area manungda gari changbada athingba thamkre. Assam Manipuri Sahitya Parishad ki humpu suba mapok kumon thorom October gi tang 13 ta pangthoklagani. Hozai jila dasu ima panthoibigi ira thorom pangthokre. Turki gi Rumesa Gilgina Malem gi manungda khwaidagi wangba nupi oire amasung Assam da miyo chani ga supna taret ki masada Covid ki anuba case thingnakre. Positive oibagi chang chada amadasamik manga ahumda hengalakre. Haujik mapung oiba pau tabirasi. Armed Forces ta nupi oibi singisu chawraba thodang lei haina Bharat ki ngaksel mantri Rajnath Singh na phongdokre. Sagolse nimita Shanghai Cooperation Organization na silangba webinar amada saruk yaraduna wapamasi phongdokhibani. Mathang chahidagi hauduna nupi singsu National Defense Academy NDA da join toba ngamlagani hairaduna Armed Forces ka mari lenaba tongan tongamra thabak thorom singda saruk yarakani haibagi thajaba mahakna phongdokhi. Panbajai sahi asigi February tha phawpada laibak asigi nupi officer gi masing Indian Army da lising taruk chanipan ga sumna taret, Indian Air Force da lising amaga chatruk ka sumna taret aduga Indian Navy da subna nupi officer chatret ka sumna mari mathau pangthogli. Kasar jila gi manung chanbada leiba Bhaga Bazar gi maming leiraba Shiv Mandir da Covid laichet ki chana kanglon ngaktuna Durga Puja ira thorom pangthokre. Hairiba mandir asigi manungda Durga Kali amasung Radha Krishna gi tongan ba mandir leiri. Mamangi chahida Covid laichet na maram oiraga mandir asida mi tinbagi chang hantharubasu handakti laichet asina khara sapharakpa ka loinana bhakta gi masing yamna tinki. Ngasi Bijaya Dasami nimit kamari lenana thauramasi ingna tamna pangthokpa ngamnanaba Kasar jila lenga ki maigedagi Silchar sahar gi manung chanbada gari chathok chasinda athingba khara thamkre. Athingba asigi matung ina ngasi numit yungba pung 12 dagi hauraga Silchar municipality gi manungda makhal khudingmaki gari changbada athingba thamkre. Lai thadabagi tamak Rangir Khari romdagi lakpa murti sing Premtola Najirpoti Central Road Dak Bangla Point fauraga lai thadabam ghat phawba lakani. Aduga Tarapur romdagi lakpa murti singna DIG Bangla Point fauraga Silongpoti Premtola romdagi lakani. Aduga Rongpur Malugram romdagi lakpa murti singna Airlines Point Club Road fauraga lai thadabam tamna lakadabani hairi. Assam Manipuri Sahitya Parishad ki humpu suba mapok kumon thoram lagliba October gi tang 13 nongmaijing numita pangthoklagani. Silchar gi Gandhi Bhavan da Parishad ki Vice President Ngangom Basanta Kumar na mipam mapoiduna pangthokadaba thoram asida Silchar gi MP Dr. Rajdev Rai na athoiba mitung aduga Silchar gi MLA Dipayan Chakraborty, Lakhipur gi MLA Kausik Rai, Assam University ki Professor Bela Das, MDC ki Chairperson Rina Singhana ikai khumnajaba mitungwaina saruk yagani. Chahi khudingi pangthoktuna lakpagum kumsi chahi su Hozai jila da apunba naharol irat lup langkana silangduna Panchali da leiba panthoibi lampakta haukiba October gi tang 13 dagi hauduna ima panthoibi gi irat thorom pangthokpa haukre. Lanka Hozai na chingbada leiba mitei singi tengbang dagi irat thorom asi pangthokpa ngamjabani haina lubasi gi maigi dagi phongdoragli. Kumsi chahi gi ira thoromasida lamdamasigi artist amasung Golaghat jila gi manung chana leiba Lakhinagar dagi lengbirakpa ima singi maira katpagi isei amasung ima panthoibigi matik magun saktuna tilliba miyambu pelanki. Numidangi matamda makhal makha gi nat ki oiba jagoi isei gi thorom kyasu utkhi haina apunba naharol irat rup Lanka gi maigi dagi General Secretary Haubizam Basanta gi cherol amada phongdorakli. Pradhan Mantri Narendra Modi na ngase ayuk pung 13 taba matamda Surat ta Saurashtra Patel Seva Samaj na sagatpa nupa macha gi hostel phase 1 gi laimai puja tawbagi thorom video conferencing gi kuthang da pangthokane. Hostel building asida chawrang na mahiroi lising amaga makhairom leiba yananabagi khudong chaba leigani. Masida auditorium amasung library amasu yauri. Aduga nupi macha changmarom leiba yagadaba nupi macha gi hostel phase 2 sagatpagi thabak mathang chahi dagi haugani hairi.
Masagi chahi kunmari surabi Turki gi Rumesa Gelgina malem gi manung da khwaidagi marep wangbi nupi oire mahaki awang ba si foot 8 ka inchi 0.8 ni haina Guinness Book of Record na record tawki yamna tangna thokpa laina Weaver syndrome na maram oiraga Weaver syndrome na nabana maram oiraga mahaki wangbagi chang asi asumasum hengalakpani chatpa matamda wheelchair sizinari Assam dangarang miyo chani ga taret ki masada COVID positive oiba thengnakre positive oiba gi chang chada ama dasamik manga ahum gi chang da hengalakre Assam da ngarang miyo ani laichada sina laikhitaba ga loinana laikhitaba gi apunma masing lising manga chamapan ga kunthani pan sukre Manipur gi haksel loising na thokpa pau matungina miyo humfu mapan gi masada ngarang COVID-19 positive oiba thengnakre positive oiba gi chang chada ani dasamik manga da hantarakre Laichada sina Manipur dangarang miyoi amatta laikhidabagi pau leite Aroibada maroiba pau amukhanna Armed Forces ta nupi oibi singi su chawraba thodang lei haina Bharat ki ngaksel mantri Rajnath Singh phongdokre Kasar jila gi Bhaga Bazar Shiv Mandir da COVID ki chana kangron ngaktuna Durga Puja ira thorom pangthokre Ngasi Bijaya Dasami nimit kamari leinana Silchar da numit jungba pung 12 dagi municipality area manungda gari changbada athingba thamkre Assam Manipuri Sahitya Parishad ki humfu suba mapok common thorom October gi tang 13 ta pangthoklagani Hozai jila dasu ima panthoibagi ira thorom pangthokre Turki gi Rumesa Gilgina malem gi manungda khwaidagi wangba nupi oire amasung Assam da miyo chani ga supna taret ki masada COVID ki anuba case thingnakre positive oibagi chang chada ama dasamik manga ahum da hengalakre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare